Hauzik ngasigi maruiba pausing. Nongmaiching Reserve Forest Area gi Khetri Bengun Mamang Ching Dalis Lambayum Humudra Hena Forest Department na Police ki matenga loina na tugai kre. Forest Department na Furup Kanglup Naiba Thabak Tobu Leiti Haina Forest and Environment Minister T.S. Sham Kumar na Fongdo kre. Amadi Sel Tungi Pibam Sotaraba Singi Reservation Yauna State Amasung Central Scheme Sing Hena Mapung Pana Pangana Bahonaragani Haina Social Justice and Empowerment ki Minister of State Ram Das Atwale na Fongdo kre. Kurumjari ISTB Pauming Tabirba Singutaram Nokjari Hauzi Mapung Ibapau Nongmaiching Reserve Forest Area da Kunda Leta Siliba Sing Takpokani Haina Marilena Singna Media ki Thongda Kangan Kraba Matungda Ngasi Imphal East District ki Manung Chanba Khetri Bengun Mamang Ching Awa Chingi Robin Hood Leron Chanphamgi Kha Thangba Maikaida Reserve Forest Area da Laislamba Yum Humudra Hena Forest Department na Police ki Matenga Loina na Takthokre Hirams the reporter ma Hauzik Dakhari Basim Forest Department kari process Chataki Abgi Matanga Sip Conservator of Forest Sinam Dhananjoi na ISTP the Founder Kara. DFO Central Forest Division na Mapong sida enclosed river Pizasing sida koi 2003 dagi una matam gi koi eviction notice sing je pi dana koi masi reserve forest ni masida kundabi ade thadok ni sakwa bise matam gi tawna lakane adu Pizasing na High Court tatna application kya tha ki High Court na forest di forest department deal to buni na forest appeal to na koi chief conservator forest DFO gi matak le appeal to na koi High Court na direction period dagi koi eviction order ta gi bel na koi state police force magistrate the forest department adi paramilitary force amna pajna well organized to matam chana to ga chathar ko dung madraba mni koi Nongmaiching Reserve Forest in 1990 ki January da go mena koi Indian Forest ki makada Reserve Forest la ko ki bane Reserve Forest la ko ngai koi 1989 90 yo ngai je sigi mamang je da koi forest settlement officer na high river claim officer sino len mak settle tawra koi na koi apun bada 19 objection koi kulji koi da lebida phangi sab koi Nongmaiching Reserve Forest declare tawna ba mari lena na tamju da single koi ki Muslim village masai lai bai kuda mata phangde kom gumba adagi maitei gi adi kuki villages khara phangi amakogi sanjabung chingba mafam khara koi share sai tawduna koi adumba jaga khari lai gi asi punama asi pangthok paji koi political will yaw dragadi yamna wabam su gi koi mamang sei da dunga 100 koi political will ju pajna lai ni na masi drive se ahu wena koi kasi sata bade koi successful na koi asi lajel revenue department the forest si phano khar wat bani revenue department asu magi district ka subdivision lai riwa forest ni marang bakaram mana reserve forest no gar mana protected forest no gar mana unclassed forest no ji makoina akoi gi beneficiaries ga award to dringa da sigumba mi singji enclosure kari no ji forest department report to confirm to sokuni sangjel lurga lai villagers singje sila ju akoi gi sarkar gi reserve forest na singbal lam ji free land oina khale ba lamlem lamhang adi kanam tana koi apati tawro do ba kana lerga ju na du khan ba wakalon du koi ngam thado ko pai Reserve Forest asida matau karamna asuk sangna mi tahalam libano mi tahan medan natana haiba khul asida lenga ki khudong chaba punamak haibadi housing loan mahiro singda SSA ki phangpham tokpa sakthung amadi lairiba khunja sing asida sengi jakung loinmak piri ISTB pagdmakta jiban ko changol lena pagdam jriba ningthawam sana jawa mitai mamang sing Amaramda Forest Department na Furup Kanglup Naiba Thabak Tawba Leiti Haina Forest and Environment Minister T.S. Sham Kumar na Fongdo kre Minister ki office ta pangthokpa paugi mifam amada Minister Sham Kumar na eviction under Central Forest Division na insolution ani tara mangada Sadar East Range ki manung chanba hangang da enclosure humudra nipan lamlai da kunmanga iroi semada tara humdoi lamdeng da ani laimanai da taret pantilong da ani enclosure chama kuntra manga pangthokhe Awaching Nongmaiching Reserve Forest insolution ani ahumda so cost 21 enclosure DFO Central na issue tawke ngasi awaching area da lam khopsin duna saramba yum kaya department na lawthokiba se Furup Kanglup naiba thabak nate Reserve Forest area da pata param labasu Reserve Forest oibana government na athubada lawthokani pata taba yadaba mafam da mataw karam na pata pairam bano athubada thidokani makhata na Reserve Forest area da lam khopsin duna yum kai school na chingba sajinba sing takthokpagi thabak chathakigani haike
forest kana mi mata na koi pata si ta bu yate element thi bu yate bato kamai to raga hai reserve forest manung da pata paira mi bano manipur gi disi kuting lai ba reserve forest lai ba kuting makso ngang si da gi koi awasing da hogre mathang koi langol tarung adagi imphal east west thobal bisnupur chandel ukhul loina ba kana ma kalu amagi personality khena ba jati gi minung si gi wa laidana koi status gi ni lepa asigi ni khala kanda sabchana continuous da loina mo thokani misda koi jati mana community mana koi sida koi nuai ta ba manipur government forest department da koi nuai ta ba amadi penda ba amadi singna ba tobi ganu tobi ba se tungi minung gi da mo tawjabani amadi environment gi da mo tawjabani tungi minung gi da makta ni ngasi koi na hingi ba ngasi koi na ngai ba ngasi koi na sali ba nomi officer mayam singa se aduna sida kana kalu amta da koi nuai ta ba singna ba apanana jati masing na banate. Khetri Bengun Mamang Chingi Minority Community Pangal Singi Yum Humudra Thugai Kiba Miyambu Awaba Piba Government Ki Thawong Pangal Civil Society Organization Singna Pendaba Fongdura Kle Lilong Dam da Leiba Anjuman Ki Office da Civil Society Singi Mifam Ama Pangthoklaba Matung Amokoki President BM Jalana Khetri Bengal Gi Matang Asida Sahi Asigi March Thada Chief Minister Yauna Khanaduna Leiribani Mafam Asigi Matang da Court Case Amasu Leiribani Talagasi da eviction to wasi yaningde Manipur da reserve forest area da lam khopsin ba listing ani chapter drama panrom lady karigidamakta mafam asida atamnana eviction to wono Manipur gi yalongi singda government asina manaba mieng ama thamba ngamdrabade akan ba khongjang sanction gani Anjuman gi chief coordinator Mahiyuddin na government na miyam da yengliba manadaba mieng yaba ngamloi government ki phajadaba khongthang asigi mayukta pangal community singna paktaknana yaningda ba utkani haike Singda Lady Punamak, Jamana Baming and Bio, not Avatargadi, Aikoi, Dramagi, Lambida, Chanchel Laga, Mas Periarama, Yamna Park Sauna, Lady Alim Ulma, Haji Munsima and Punchil Laga, a Sigma, a Tan Mirai Nariba Sarkar, Sikimatata, Tan Mirai Nariba Music, a Sikimatata, Ikoi Mas Periarama, Mapugi, Mai Kaitaki, Tak Tumdraman, Hinabukitamata, Madugi, Tabuka Pangtung and Wudamakta, Kongjang as a Chanchel Lagania. Sel tungi pibam sotharaba singi reservation yauna state amasung central scheme sing hena mapung phana phanganaba honaragani haina social justice and empowerment ki minister of state Ramdas Atwale na phongdukre all secretariat laiba conference hall da pangthokpa paugi mifam amada Ramdas na makhatana national all as pension thagi lupa chani phanglibasi yamna yamandre selfamasi hengatnana ba ministry da pukatuna khanaragani Manipur gi oina national all as pension scheme gi makhada mioi lising yang kai manga chani ni futaret thagi lupa chani phangi SC ST OBC gi scholarship sing ministry na piri Manipur da miot minai chathabagi chang atai mafam singa sangdam nabada name liba asida minister na nungai ba phongdokle schedule caste ki residential school ahum lairibasi ani hapjinana ba accessible scheme gi makhada building contract nauna sana na ba thabak paikhalagani haike paugi mifamada da social welfare minister Namcha Kipgen amade marilena ba department singi official sing su sarukya ke I suggested my proposal that the government of India should take the decision to give the 25% reservation to those castes which castes are not included in SC, ST and OBC, which castes are general castes. But each and every caste, every family is not a rich family. Therefore, those families are economically backward, whose income is yearly under 8 lakh rupees. That families, students should get the reservation in the education and in the services. Mission Diagnostic Laboratory among us Hata da Works Minister T.S. Bishwajit na hangdokre Maulana Nasiruddin Charitable Trust na Sinduna Pangthoki Batharam Aduda Wangkhem Kendra gi MLA K Meghasandra Wangkai Kendra gi MLA Okram Henry Hanagi Minister N Mangi Singh Jamia Ul Ulama Manipur gi President Alhas Maulana Said Ahmad Amadi State Minority Commission gi Chairman Said Burhauddin na Maru oiba miyosingona sarukya ke MLA K Meghasandra Diagnostic Center sing rural area singda phanganduna makoina layeng na ba honabada tongan ba makal gi test tawada thengnari ba kudung sadaba si kokna na ba thabak lokhat patangai fadre haike
Minister T.S. Biswajitna awang nongpok lamdamda health sector da Manipur da phangliba khudong sabasing asi yamna singtha ningai oirakli diagnostic center sing asi hena marik chumba report pinanaba honagadabani patient amadi doctor gi marakta pukchil sengnaraba matamda ana layeng bagi thabak hena mai pak pangamgani haiki adala sida koi every tabuna mi ade bai koi da dai ko se mi ba sama da ai su mi da su kuna makta loina ma ego ai ko na makta le adala akoi egoistic problem se la ko matam da koi se akoi da treatment da kai la ai praja jing da tra patient jing ki marakta power relation tham dar ga di koi se treatment da baba koi ti Handak BJP gi National President Amit Shah na Manipur da laglamba adu election khaktagi laglamba nate tung koina Manipur bu sakut lambi da lagna na ba khona ba kongchat amani haina BJP Manipur Pradesh ki wangang loi CS Bijoy na phongdu kre party sig office ta pangthu ki ba paw gi mifam amada wangang loi asina ma ki kongchat manung da BJP core committee gi mifam pangthu ke National President Amit Shah na maru oiba pauta kaya su BJP Manipur Pradesh da thambiram ke pauta sing adu gi manung da value amadi issue da best of politics oina ba khona ba amadi Bharat jagi Congress pu maru phangna muthat na ba wafam kaya khanake Amarom da Narendra Modi na chahi mari Prime Minister oiduna miyam gi paikhat kiba chakut thaurangi thabak miyam da yohongadabani miyam na khangdaba yarom labasu mamutta na khangangadabani amadi kanaba phangangadabani haiba wafam sing kupna khananai na ke Congress Party na media da BJP Party bu lana sandokpa issue saganaba honaba amadi makoi gi oidaba wafam BJP Party na awai akum tawroidabani haibana chingba pauta kaya piram ki haike toina miyam na election ki system je soire masidi election nate democratic exercise da thajaba mangai se amuk hanna people na democratic exercise election haibasibu yam lumna longna ba masida confidence lakna ba action mayam ma masing yam na ba BJP ki member lak ahum hen basina tawgodabani leader sing phajana homework tawgodabani matter khudima khangadabani aduga fact and figure yaudana pangang dangang se masidi to masini election ki quality nem dali haina dumana takbirami Paumisinga unaba aduda ISTV news na handak National President Amit Shah laglamba aduda Manipur gi hauzik leidiba border issue amadi ILP gi matang da BJP Manipur state ki maikai dagi core committee gi mifam aduda kari khanaki bagi haina hangba matamda Amit Shah laglamba gi matang da paumisinga wafam kaya thamkiba BJP gi spokesperson CS Bijoy na mag masadi core committee gi mifam aduda yaukidabana akupa warol kari mata khangdi haina kumlakke Manipur University Students Union Staff Association amadi Teachers Association na sangshiliba khongjang saugaladuna University asigi tongan tongan ba department singi head kuntaruk pham thadok charagi haina registrar da chepisen kre hari University ki vice chancellor lokto haiduna ngasi su musuna khongjang sangshin ke union gi president mayang lambam dayamanna tha ama helaba fawda issue asida state amasung center na tumin na lesin ba yaning de vice chancellor AP Pande lokto tuba fawba makal makha kaya gi khongjang sangshin gani haike सिम ख कन्न न होना बदा कोई महिरे में आमसे के कैरियर से मांगल लगदरा हाई वफम से कोई मुसु की माइकै दि थमजनिंगी मरम मसना कंसर्न अथॉरिटी ना हाई वाइस चांसलर कोई मटिक साद्रब मथौ मुस खंगद्र वाइस चांसलर से मतम साना कोई वाइस चांसलर की पोस्ट से लौथोक पियो लोइना कोई मणिपुर यूनिवर्सिटी दा यामना तंगु लेता बा फबा यूनिवर्सिटी हम ख ओयन न होना बदा मतंग पांग हाई वफम से थमजगे लोइना कोई ngasi पांगथौ सरिबा वाइस चांसलर पोलोय बगी थरम मसिना मरम वरकांदा वाइस चांसलर सिना लाइरिंगे मतम तरम फतबा अमोट मयाम दो ngasi की नुमिन असिदगी लोयखरसन अदुग मणिपुर यूनिवर्सिटी असिदा फबा याम तंगु लेता बा याम नुंगाइबा एकेडमिक एटमॉस्फेयर हम ख लास न हाई वखलोन अदुदा कोइ संगसन जबनी Mahiroi Singi Loop MSF ki Vice President Ningthauzam Jugeswar bu gari na thomduna halamada chenaba mioi sing athuba matamda phaduna cherak piu chenaba gari adu su putho haina thodok adugi matangda semkiba jesina sinduna ngase khuraida leiba lai khurembi mandapta wakanifam chatakre wakanifam aduda amuko kohar mshu amadi MSF ki thopuba kaya amadi mikan gi thopuba su saruk yake wakanifam adugi tungda miyam gi khongchat ama chatlaba matungda chief minister da memorandum ama pisin khre chief minister ga unaba aduda JC gi mioi sing amuko kohar mshu amadi MSF ki thopuba kya su saruk yake tungda khurai kendra gi MLA Susindro su laktuna saruk yake KS Pairiba ayoda su unaduna punna warisana khre
Amaramda mibu thomdatlaga chenkhibagi thodok aduda chenariba car driver adu wanted ni haina Manipur police na lauthokhibaga loinana maku phaba ngamnanaba pau pirakpa mioida lupa lising yankhai gi mana pigani haina police department ki PRO NAP ki SP W Basuna khangalakli hariba mioidu gi maramda e pau Imphal West ki SP Jogesandra Howizam IPS ki mobile number 9862067893 amkahana 9862067893 da pau pirakpa yagani hari MSF की वाइस प्रेसिडेंट ओइरंबा निंगथौजम जुगेश्वर मिसिगा मरी लेनना पाउ पिबंग अंबा मियोय दल पलिसिंग यांखै पिरगनी हाइना खुराई केंद्रगी MLA एल सुसिंद्रोना लाउथोपगा लोइनना सेल्फम अदु जेसी दा खुशिनखरे मिसि असिदा सेनबा मियोय ngasi फावबा पुथोक्तबगी मायोक्ता इम्फाल उख्रु लंबीगी खुराई चाइथाबी लेरक्ता मियाम थोरक्तुना लंबी थिंगदुना खोंजंग चंगसिनखे JSC against the killing of Ningthokjam Jugeshwar gi mihusing yauna Khurai Longjam Lekaida Kendra gi MLA ga unabaga loinana MLA gi maikaida gi misi asida chenaba miyoy gi lagla langjin piba ngambada lupa lising yankhai gi selfam JSC gi chairman da khusinake JSC gi chairman Sanasam Buddhisandrana phone number 8974378489 amadi 98561 64742 amasung 9402882222 da pau piraknaba amasung pau pirakpa miyogi masak maming lot kani haike MLA Susindro na thaudoga sibu ubi hoba amasung khangbiba miyoy yaurabadi mara leiba miyoy puthokpada mateng pangbiu maki maikaidagi su pangba yaba mateng pangani haike lausina su akoi khangbiba legadi akoina appeal tawjaba sida haibira kanda hairiba miyoy sing asi Pana Hono Mayam Puno Namatang Pangbio, Amasung, Laiva Fima Station, State Government, Tizaliba Sigi Matakta, Amukahena, Kudong Sanava, Amasung, Amukahena, Kana Tizanana Hono Matamda, Langlan Jinsingasi, Pibangamba, Miosinda, Hariba JSC, Chairman Asida, Akoina, Agi Saitagi, Lupalisin Yankaki, Ewadama, Akoi Sumba Langlan Jinsing, Pibangamba Miosinda, Akoi 50,000 awards, Simako Lautukari. Imphal East की पुंगडोंग ममदलाई बा लमलाई हाई स्कूल बो हायर सेकेंडरी थाकता अपग्रेड तौरपदा लमदमदोंगी मियाम अमदे लोकल MLA खेत्रिमयुम बिरेन सिंह यावना हराव फोंगथोकपगा लोइनना स्कूल अदुगी कैंपस मनुंग लू नाना थमननबा पांदमदा ngasi lamtu sengdokre थौरंगा मरी लेनना MLA बिरेना पालिबा सरकार असिना इम्फाल ईस्ट की ओइना एडेड कॉलेज ओइना लेरिबा बिरमंगोल कॉलेज असी सरकारी कॉलेज ओइना लौक्सिन खिबा अमदे लमनाई हाई स्कूल बो हायर सेकेंडरी की थाकता अपग्रेड तौरकपबु लमदमसिगी मियामना सरकार बु थागतपा फोंदोरकले सेकेंडरी थाकता ओंखटक्रबा स्कूल असिगी लेरिबा अवार्ड पा पुमनमक माकी माइकैदगी कन्ना होनदुना मेंशनगनी हाइखे JSC M2 MGO na 7 pe chana halu amadi point kunitho yawa charter of demand sing thabakta ontho haiba dabi da changsilakpa thabak lepagi khongjang gi saruka ma oina North AOC da leiba Department of Taxes ki employee singna nomagi sentha leptuna wakanifam chatakre ngasigi wakanifam adu da BJP na election mamang da wasakhiba vision document thabakta onthoktuna taret suba pe athuba da chana halu June 9 gi MOU chana ba yaroi taret suba pe January ama insolution tara taruk gi chana gadabani haibana chingba pe ka sing sijinake wakanifam adu ga mari lenana Department of Taxation da Inspector Oiba and Jackie Kantana phongdo khibada Bharat Sarkar na Central Assistant oina lupa crore lising tara grant oina pirakhiba aduna tare suba pe Manipur lengak na pibada thoina awaba leigani thajade athubada M2 MGO na taliba demand sing thabakta onthokpiu haike Central Assistance oina crore lising tara hena koigi Manipur da su grant to birakre adu ka hari basina koigi Manipur Sarkar gi Makada Lariba employees ingi the Makta 7 pay implement of the Maktadi, Adum Konanaba Sinbada, Adum Tukpa Yagadra Hines will observe Adu Husupoki the Masimakti government case Hataki, Wiki commitments in Quick Chapsana, Ubo Pangsadri. SDO Wangui Office Mamanda Su JSC work strikes of Guladuna, Wakat Kongjang Sanction K. Kongjang Aduda SDO Office Complex Asigi Manunda Laiba Tongan Department K employees in Sarukia K. Supreme Court fact encounter ga mari leinana chatharakliba case ngasi Justice Madan amasung Justice UU Lalit ki special bench ta hearing chathakre court na CBI gi SIT da investigation gi progress hangkre CBI gi maikai da gi investigation gi taruklak suba status report thamkre SIT gi mahut siliba additional solicitor general na
केस मरीगी इन्वेस्टिगेशन अयाम लोसिलक्ले केस कुन था अनि फावगी मनुंगदा लोसिनबा ngamlaba yai haina court thamkre Additional Solicitor General gi paukum da court na pendabaga loinana investigation asi yamna tapna chali petitioner gi mahut siliba senior advocate Colin na investigation asi court na order mari pass tawduna atubu matam da losinana ba matam thakrabani adubu CBI gi investigation asi ngasi fawo losinre petitioner gi maikai dagi investigation gi progress leitabada pendaba leibaga loinana SIT da thamliba thajaba si mangsilak le thamke Court na SIT da housing laiba progress ki status report National Human Rights Commission da sagol se numit phawada phanganna ba khangan bagal loinana July 19 ta hearing chathana ba matam lepkhre housing aten ma brem tang lobjare Are you confused about your career after 10 plus 2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best Career Counseling Center in Manipur. Quick zone gidi tatatis college di mamal suma phang kuding chamane yo suma ngoroi pista chalabni na adu suma takta superlink footing gi offer me amon pirisi di tas electric rang no sin bagum na yoti sin ya dudi sanagi mohut yangna sin ba yandre Admission opened 2018 to 19. Facilities at IITA. International certification program approved in 88 countries. 100% international and national job assistance. Attractive salary packages. Trained by experienced faculties. Tied up with the reputed airlines. High-tech classroom with air condition and many more. Only institute in Manipur offering international certification in ground staff, cabin crew and diploma in tourism. Be a part of the most luxurious lifestyle. For details, Changangai, opposite Imphal International Airport. Break matung na may mutaram nokchere makataba paugda kongba khetri lekai de leba Nature Cure and Yoga Hospital gi tara suba mapok komon thoram ngasi hospital asigi auditorium hall da pangthokre ngasi gi thoram adu da Nature Cure and Yoga Hospital kongba gi president K Rajendra Ayush ki additional director Y Lukhoi veterinary department ki hanagi deputy director Dr A Kunja Bihari na chingbana athoiba methunglan singoina saruk yakhe Tharanga mari lenana hospital aduda Ayush layeng amadi yoga training da saruk yakiba miyoi singdasu certificate sing pike Tharanga mari lenana Dr Y Lukhoi na phongdo kibada Manipur da Ayush amadi yoga gi hospital sing mafam kaya da hangdok narakpa sina miyamna masigi kanaba khanglakli haibagi khudamni department asu phamung tara leiba hospital sing tongan ba district sing da hangdokre lamphel da su phamung humpu leiba hospital hangdoktuna mathau tawre more da su hospital ama saba hore adubu man power gi awat pa kaya leidi darka leiba cell sing center dagi lokthana ba matam gi oiba project kaya su thaduna Manipur da Ayush amadi yoga gi kanaba sing miyam da pinaba honari haike Manipur University ki Vice Chancellor AP Pandey lokthokadabani haina Mushu Muta amadi Mushana sangshiliba khongjang sawatuna hauji fawada Manipur University ki MIMS ki director yauna head of department punna miyoi kunmari thabaktagi resign tawkre hari Akom loop kanglai park lingkhat ki bagi tara nipalak suba mapok kumon palan Imphal gi thangal bazar da leiba dharmasala da pangthokre tharamadu da Dana Manjuri University gi associate professor Dr R.K. Chandra Kumar Lubasigi president Chandramani Kumancha amadi advisor Indra Kumar ningombana saruk yaduna pangthoke Akom loop ki member singna idan tawbugi saruk amasu pangthoktuna idan tawnakhe Lubasigi president Chandramani Kumanchana Akom loop na Manipur gi apun bagi saktam gi damak ngasi su lepli lamdamasi sinjak tami pal tangdaba kunai ama oina na ba lawmi singi sakot thaurangi thabak kaya paikhat na ba thaurang tawre loina naha singbu yokat na ba akan ma miyeng su thamni haike akom luki hanagi president su oirambaga loina na hojik Dana Manjuri University gi associate professor Dr R.K. Chandra Kumar na akom lup Manipur gi apun ba saktam gi damak lingkhat khibani Bharat ki North East state singi manung da yamna pikna khundari balam asibu mainland India na sakhangdana thambiri Handakta Bharat Sarkar na Sports University ama thamnana ba thaurang paikhatli Sports University thamgadori ba Manipur mainland India ga yamna labna leibana atopa state singna mahi tambada kudong charoi haiduna university asida hangadaba subject kaya atopa state singda hangan kiba asina amuka hena pungning nungsiba phahole lamdam asibu arapa mafam amani haina khalabadi aikhoibu India dagi tokhaina thambiduna irom dom hingjaro haina inthokpiro haike Aikoi ki leipar ni, aikoi ki ima leipar ni, aikoi punna masih ngapin na gadawani, aikoi punna masih boy na, kaki ye leipar masih boy na gamin na gadawani, aikoi pandang madu da, aisyah putih mana, aikoi tahu bodoh ki tahu da, madu masak punna kami na ga, aikoi sanction ni nasi, aikoi waham tu ni, en nasi ni amna thamdani ki ba, aikoi paujel ni.
JSC against forced construction of Mapitel Dam na ate civil society singa kusam na duna ngasi nongyay dagi tha sigi mangagi nongyay fawba chathagani toramba ban government ka yana badagi handokre hari Chief Minister Nongthoma Birena chair logduna ngasi pangthokiba JSC gi mihut sing yawba mifam amada yana basi purakhibani mifam adu da Water Resources Minister let Pau Hawkip MLA Leisho amadi Kasim Bashum Susaruk yake JCILPS na sinduna lagliba July 9 da pangthokadoriba ahumlak suba kumon thoramga mari leinana ngasi Manipur State Sumang Lila Council na awaching da leiba Robin Hood ki leron chanpham da lamtu sengdokre School amasung college singi eco club singi check amasung bill yanthokpagi thoram DC office complex da leiba Manipur Pollution Control Board ngasi pangthokre National Green Corps program gi makhada Pollution Control Board na sinduna pangthokiba thoram aduda Forest and Environment Minister T.S. Sham Kumar, Education Minister T.S. Radisham, Pollution Control Board ki Chairman L. Radhakishore, Environment Director Y. Nabasan Rasu Sarukya ke. Tharong ki sarukama oina Eco Club ki guidebook amasu phongke. Tongan ba school lising mari chamada DC ki khutangda cell amadi dustbin yanthoke. L. Radhakishore na Malengi honglok iba inga sagi chaiteng ekhoi su phangba hore Pollution Control Board na plastic sizinaba thingnana ba laukalag liba khongthang asida miyamna mateng pangbiu haike Minister T.S. Sham Kumar na environment ngak ba haibasi ngasigi mirol ekhoi gi ithaudang ni haiba wakal school gi thaktagi khangnana ba awareness pangthokse mahusagi phajakraba kudol kayabu ekhoi mioi bana mangan ba toktuna environment kanana ba khona bada angamba thaudang laurasi haike ngang kanda ta kanda tandaba अगर मैं मणिपुर दी चंद्री में कोई की तनाव दूर न कोई की अब तो हम लांगा आवा अदु में कोई तारो है ताबे या लीला ने सिनेमा ने ड्रामा ने हाय तादी मोरा के पुपु न कुछ चीज ने बताई नहीं नंग ना सी से मुझे मणिपुर ले अदु न कोई की मोरा पुरगा अदगी खुद थांग पायगा खुद के रोम पायगा उपाबी में थाव दबे आते नापी में खुलो दबे आते है बगी अवेयरनेस तो मधु तो ओवरथॉक से बा अदु बदी एनवायरनमेंट कोई सब तो मंगने Medical Society RIMS na sinduna continuing medical education program ama mini auditorium RIMS da pangthokre thoramadu da New Horizon Child Development Center and Research Foundation Mumbai gi DT Dr. Shamir Hassan na expert in wangang ke thoramadu da Department of Psychiatry RIMS ki hanagi head professor and Heramani Pediatrics Association of Manipur gi president Dr. K.S. Ratan Kumar director Professor A. Santa Susarukya ke All Lilong Chajing Club Organization ALCCO na sinduna ngarang Lilong Chajing Lai Harabung da Chajing Maikei da leiba Bosem Kosem amadi CVS na loba class 10 amadi 12 ki exam da sada humudra da gitadana mai paklaba mahiroi sing amadi tongan ba hiram sing da mithoi mihelaklaba mioi bu opagi tharam ama pangthukre tharamatu da Kaching District ki SP Victoria Yengkom IPS yauna masak naiba mioi kyana sarukya ke tharamatu da ALCCO gi secretary A Bhumendrona mathangi sahida Chajing Maikei dagi class 10 amadi 12 ki mahiroi singna Manipur gi topper oirakpada lupa lising yang pigani haina lauthoke loina kana lejadraba lairaba mahiroi singbu organization asina achangba selfam puthok Mahitaman haina sufong duke. Education free zone ohenaba July mangada pangthokadoriba nimit thoramgi saruka mo oina desamna Sarva Shiksha Abhiyan ga khusam naduna ima kaitil mayada ngasi pangthokre mairoi singbu kulai oina sajinaduna protest amade dharna na chingbada makoibu yahon ganu maning tamna larik tamhalu July mangada pangthokadoriba nimit asida civil society organization amade lup khudingmakna sarukya binaba desamgi general secretary Sital oinamna appeal tawre Manipur ki tongan ba mafam singda aikoi ngasidagi hauraga koi tongan mafam singda sanajaduna koi git lairiba parja miyamda desamna taliba timan amadi desamna sangchalaliba khongjang asi karino haibado mayek sengna khanganaba miyam gi mateng phangnaba asigumba stick play asi koi gi SSA gi mateng ga loinana koi pangthoksabane ngase pung 13 makhairom taba duwaida koya thong pukri achobada asiba hakchang ama phangle masak maming khangdokna na ba RIMS ki mokta thamle Imphal Police Station gi OC gi cherol amana mi ase kulai kuchuni mamai koida nei foot manga inchi mari rong wangi asangba machugi t-shirt amalele tha sigi manga fawgi manungda kanaguma amatana claim tarodrabade logi matungina dispose tawragani hairi Manipur Building and Other Construction Workers Welfare Federation na July anidagi Manipur pumbada sinmi sing khongjang sangshin gani haina tawramba adu matam kaktana yaithokli haina Federation gi Secretary Birmani na ngasi Manipur Press Club ta pangthokpa pawmi singa unawada phongdokre
इंसोल्यूशन तरा मंगागी स्क्रीनिंग लोइख्रबा वालहौरिबा कानब फंगदबा सिंग लागलबा जुलाई 13 फावबगी मनुंगदा पिथोकलगनी हाइना लेबर कमिश्नर ना थाजबा पिरकपदगी खोंजंग हंदोकपनी हाइरे जेम्स पब्लिक स्कूल पौराबीगी ओइना हंदक पांगथोकिबा क्लास 10 परीक्षा मकोक मथंग ताख्रबसिंगदा मना मथुम यंथोकबगी थौरम पांगथोकरे थौरम अदुदा मनपुर पॉल्यूशन कंट्रोल बोर्ड की चेयरमैन एलराडा किशोर स्कूल असिगी चेयरमैन डब्ल्यू इबोहलबी खुंद्राकुम केंद्र यूथ ऑर्गेनाइजेशन की प्रेसिडेंट लेसांगथेम सजित अमदी अतै मसक नाइबा मियोय क्यासु सरुक याके वांगांगिबसिंगना लारिकता पुंगनिंग चंगदुना तुंगी पुंसीदा अफबा मी अममम ओइननबा होनगदबनी फोंदोकनखे थासिगी अमदा थौबाल डिस्ट्रिक्ट कमांडो ना मयुमदगी कौथोकलगा फाइ हाइरिबा अहोम इंद्र गोविंद चैकुंथ्रा अपोक चिंगलेन वांगू लाइफम लैकाइदगी मियोय असी केसीपी ना करिगुंबा थबक अमता सिनबा लैते महाक लुपना सखंगबा मियोय नते केसीपी अमसुंग फिंगांग लानमीगा करिगुंबा हिरम अमतदा मरी लेनदे हाइना इन्फॉर्मेशन एंड पब्लिसिटी मेंबर इन चार्ज एस मंगागी चेरोल अमना सेंगदोरकले जुलाई अमगी नुंगथिल पुंग मरी मिनिट कुन लोम चटपदा निंगथौजम लालैबना लेखिदबदा यूएनएलएफ अमसुंग मसिगी लानमी संगलोब मणिपुर पीपल्स आर्मी ना इकाई खुमनबुटख्रे लुबसिगी डिपार्टमेंट ऑफ पब्लिसिटी की डायरेक्टर एम सखेन की चेरोल अमना निंगथौजम लालैबा एन मंगलेम अमदे निंगथौजम ओंगबी तरुनिगी मचानुपानी महाक सगोलबन थिंगोम लेरक्तगिनी मांगना इंग सोल्यूशन तरा तरेता यूएनएलएफ की लानमी संगलोब एमपीए दा यावरक्तुना बेसिक मिलिटरी ट्रेनिंग चाही असिमक की डिसेंबर थाद लोशन के एमपीए अमा ओइबगी वासक लौरब मतुंग जीएसक्यू दा था तरुकलोम लेरखे अदुबु इखंग खंगौदना मसा ngमक्तबदगी लाइकनबा ngमदना लेखिदबनी मांगना मथौदा पुंगनिंग चंगबा थक्सी खासी फजबा थबकता जिलहाउ थीदबा मसामौ फबा अचंगबा लानमी अमने माके अरोइबा मथौ मंगम ngase नुंगसेल पुंग मरी ताबदा एमपीए गी हौनबी मचुंगिना इकाई खुमनबा पिदुना जीएसक्यू यूनिट की बटालियन खुदिमक्ता पांगथोखे मांगना लेखिदबदा यूएनएलएफ एमपीए ना थमोय सोकना अवाबा फोंदोपगा लोइनना माकी इमुंग मनुंग अमसुंग मरुक मपांगी अवाबदसु सरुक यारे माकी थवाई मिरेल ना इंगना चिकना याताबा ओइरसुनु हाइरे डिजास्टर मैनेजमेंट अथॉरिटी मणिपुर की वाइस चेयरमैन अदिम पारमैना लाखलिबा लोकसभा मिखलदा बीजेपी की आउटर की मिरेप ओइना मिखल थेंगननबा सेम साबा होख्रे मिखलदा माइ पाकननबा ngasi गोविंदजी टेम्पल अमदि कंगलादा लेरिबा लाइफम सिंगदा चतुना थौनिख्रे साखटपा लमदम अमा ओइननबा होनबदा मांगना अंगंबा मखै होनगनी हाइना फोंदोरखे खुरुमदना अमसुंग कंगला खुरुमदना चटलिबा थबक असि तोंगान तोंगानबा जाति तोंगान तोंगानबा लाइनिंग तुंगान तुंगान ड्रामा क्या चलगा लई अदुबु अईगी वखलोंददी अमतनी हायबगी आइडियल गर्ल्स कॉलेज की ओजा वाटुना लेदिंगै ओजा अमगे ट्रांसफर ऑर्डर थोकिबा यानिंगदबा फोंदोक्तुना लेदिंगै ट्रांसफर तौरबा ओजा मसाना ऑर्डर कॉपी पाइदुना कॉलेज असिगे प्रिंसिपल दा मार्क रिलीज तौबिनाबा हाइजबा लाखिबा थौदोक लाइबक थिबनी हाइना कॉलेज असिगे स्टूडेंट्स यूनियन ना फोंदोकले थौदो असिबु यानिंगदबा फोंदोक्तुना कॉलेज असिगे प्रिंसिपल की ऑफिस मैरोइसिंगना सोलोनसिनख्रे ओजा असी रिलीज तौद्रिंगै ममांगदा ओजा महुत हाना थारकदबनी नत्रबदी ट्रांसफर ऑर्डर कैंसिल तौगदबनी हाइना मरि लेनबा अथॉरिटी दा खंगनबा हाइना यानबदगी लोलंबा थोंग अदु हांगदोकले हाइरे ngasi ayuk osi haingang I joina luchingba police kangbu amana koirengai kaithaldagi mioi ani yungau liter chama kunthra manga ga konana fare fagalaba yu amasung mioi ani excise department ta khushina khre ngasi technopol district ki manung channa Indo Myanmar border mayada leiba B Bongjang village da more da leiba taramathoi suba sam rifles na civic action program gi makhada sakhiba liter lising tara humdoi chamanga chanba water supply scheme amanga si sanga khre thoramadu da sam rifles ke major Aryan amadi village chief ngamson vaite yauna mioi kana saruk yakhe khulgi mioi singna Assam rifles pu thagat perform dukhe Uripok Khwai Brahmapur Lekai da leiba Imphal Sporting Club ki mathakta pangkhatpa kilowatt ahungi solar power plant deputy CM YJ Kumar sanga khre thoramadu da Manireda gi additional director Y Khalchandra club ki president L Gunachandra su sarukya ke YJ Kumar na yumthakta solar power plant tawba yabasing tawhanduna mai marang kaina puthokpa mathau tare haike paisa kya am sep tom masai अदुई मथक्ता हौजिकी हाइरिबसिना लोइना थ्रू आउट कनोसी तौतागि अखोइगी लौब अखोइगी मणिपुरगी दमकता अखोइ दरकार ओबा अदुगुंबा पवारदो मधुदगी हेंदोना लेमगनी लेम तागनि पर अतोपद मपादम गोनका अखोइ कानबा दु फकनि Autonomous District Churachandpur gi floor test kudakta pangthoknaba miyamgi khongchat ama Churachandpur da chatkre
कोर्ट अमसुंग गवर्नमेंट की ऑर्डर मतुंगिना DC ना ADC की फ्लोर टेस्ट खुदकता पांगथो हाइना तक्षिनखे Agricultural Technology Management Agency Tamenglong District na sinduna Lawmi Singi income saruk ani hengat hananaba pandam da Lawmi Singi nongmagi oiba exhibition ka loinana scientist singa wari watai sabagi thoram ama None Bazar Community Hall da pangthokre thoram adu da DC None W Hungyo KVK Tamenglong gi program coordinator Dr. PK Saraswa agency ki project director T Panmai su sarukya ke punna stall tarana exhibition adu da sarukya ke Khongman khulgi mamangai dagi leraklaba lam khopsilakpagi matangda mifam ama pangthokre mifam adu da Desam gi vice president and edition maitei Khongman Sanawlong gi president Marina Muinau student union gi W Lunglen Atsum gi president V Satsang su sarugya ke khulgi head akhui jimikna issue asi atuba matam da lushin binaba pungning singsin ke iramsigi matangda memorandum ama su pesen kre hari ngai do agi rights oye Khongban khun gi rights oye haibani aduna adugumba rights ta aikoi adugi authority da khoi ngak paiba matam da di aikoi gi wakhanda I nai tanaba kaino to si thok pe yai asigumba thok taringai da government na yangsin biba haibasi paman madagi ngasi media gi through dagi smaina press conference kaujabari haude sanabagi pau lobirase ngasi sanabagi pauda Churasanpur District Badminton Association na sinduna taranipal suba district level badminton championship Churasanpur da hokre haudopagi doramda DGP LM Kaute DC Shamlan Punia amasung SP Churasanpur Kabib ke susarukya ke September 8 da Kyrgyzstan gi Cholpon Atlada pangthokadaba World Nomad Games da sarukyarunaba kilo kuntra mangagi kanglupta T. Risikanta Sarma Sarukyarunaba All Manipur Traditional Band Wrestling Association na khalle hari Guwahati da pangthokliba Board of Control for Cricket in India BCCI na sinba nongmagi oiba North East State singi cricket chakhotnabagi khananainaba program ngasi pangthokre program asida BCCI gi tongan experts singna hiram kaya da wangangke orientation program asida Manipur Cricket Association gi honorary secretary S Priyananda amadi atai mihu sing su sarukya ke Makhatana sanabagi pau ben thojamdagi fangbigani Ya school kendra kangkhutna konthok jam kendra kangkhut pumai ti papiduna tarawm dei shuba laijining thau ahalon kendra wise likam nokor kang trophy gi semi final sangkhre Manipur kang association gi mieng makhada lak thangmi pani sponsor tawtuna mamang thagi tang taramathoi degi kangkhut tarani thoina group mari thongna khaidoktuna ibudhau laijining thau sanglen thangmi banda sathariba tarawm dei shuba laijining thau ahalon kendra wise likam nokor kang trophy gi ngasi sanakhiba mari shuba roiba quarter final match da ya school kendra kangkhutna konthok jam Kendra Kangkut Pupanjal Kunipal Tara Tarukta Mighty Pipituna semi final Sankibani Trophy Asigi Ahanba semi final match Tha Sigi Tang Mangada Singjamai Kendra Kangkut Amadi Ya School Kendra Kangkut Ka Sanagani Ani Suba semi final match Tha Sigi Tang Tarukta Thangmiban Kendra Kangkut Team A Amadi Kaishamthong Kendra Kangkut Ka Sanagani Anishuba MCA Luang Pokpa T20 Trophy ki ngasi sanakipa match singda PCC mayai kuibi Cyclone thangmi banamadi post K3 gaw mai pakre Manipur Cricket Association na sinduna tha sigi tang kunma thoidegi team kunna saruk yaduna Luang samgumgi Luang Pokpa Cricket Stadium da sathariba Anishuba MCA Luang Pokpa T20 Trophy ki ngasi sanakipa ahanba match da PCC mayai kuibi na CDC Sagol Bal Salam Repu ran nipu mathoida maiti pi khibani PCC mayai koibina tos ngamduna ahanba batting tokibada over taramanga da wicket ahum turaga run chamaga sumna taruk lauki masigi pakhomda anisuba batting tokiba CDC Sagol Bal Salam lerakna over taramanga da wicket mari turaga run humpu manga khak lauduna match asi maiti khibani match asida PCC mayai koibigi sanaroi Tyson ball nipuma thoida run yankhai mari lauduna man of the match taki Trophy asigi anisuba match ki sanakibada Cyclone thangmai banna Eastern Sporting Ren wangkhaibu wicket tareta maiti be pikre
Eastern Sporting Union Wangkhaina toss ngamduna ahan betting tokibada over taramanga the wicket Nepal turaga run humpu humdoi loki. Anishwa betting tokiba cyclone thangmibana over tarani toiga ball amada wicket ahum khak turaga apiba target adu yogduna match asi mai pakibani. Match asida cyclone thangmibangi sanaroi homendrona wicket ahum logduna man of the match takre. Trophy asigi ahum suba match ki sanakibadana force Khetri gauna UCC Uripokpu wicket Nepal da maiti bapiki. UCC Uripok na tos ngamduna ahan betting tokibada over tarani thoi de wicket taruk turaga ran yakhai Nepal loki. Force Khetri gauna anisbu betting tokibada over taraga ball ahum da wicket anikhak turaga apiba target adu yogduna match sasi mai pakibani. Match asida Force Khetri gawgi sanaroi asarna wicket ahum amadi ball tarahum doi run taramari logduna man of the match takre. Sathariba trophy asigi hayeng ayuk ahanba match waina KSDO Kyangbai Muslim amadi PSC Khoyathonga sanagani. Anishuba semi-final match TCM DC Thongju amadi Sam Khagempaliga sanagani. Ahum suba match da Blue Hawk Khurai amadi Southern Sporting Union Singamaiga sanagani. Karam awang lekai young club Karam na sinduna mamang thagitang tara dagi tim kunna group mari thongna khairutuna Karam kangjebung da sathariba ahanba East 11 ibodong nongsaba football tournament ki ngasi sanakiba ahanba match da 7 Tiger Khuraina KALYC team A Karambu goal ahum sinoda anishuba match ki sanakibada Kills FC Karamna Wangoi FC goal ani amada maithiba piki ahum shuba match ki sanakibadana Lucky Star Asan Bigai amadi SYDA Santipur goal ani sanaduna draw satkre. Brighter Club awang posangam khulena sinduna mamang thagi tang kunmari digi tim kunna group mari thongna khaidoktuna club asigi ground sathariba tarong de shuba 11 men's village open football tournament ki ngasi sanakiba ahanba match da kairang GP na Maharabi FC bu gol manga amada ani shuba match ki sanakibada AWAC awang wabagaina NYC Nilkuthi bu gol manga ohumda maithiba pikre. Sathariba tournament asigi hayeng ahanba match waina KYDC kaikol amadi Chiangmai FC ga sanagani. Ani shuba match da MYA Lekin Thabi amadi YDC awang posangbang kunoga sanagani. Ahanba East 11 Village Open 7-set football tournament ki final da Leisangkhong FC amadi Saida FC mutum phiba wa sanaragani. Standard Youth Development Association Saida mutum phiba na sinduna mamang thagitang tara dagi team tara tre na group mari thongna khaidoktuna association asi ground sathariba ahanba East 11 Village Open 7-set football tournament ki ngasi sanakiba ahanba semi final match da Leisangkhong FC na Arnon FC mayang Imphal bu goal ani sinoda madi ani shuba semi final match da Saida FC mutum phibongna Yangoi FC Thawal bu goal manga mari da maithibu biduna final sangkhibani. Hauzik makata pau da ngasi nomagi oiba ingasagi pau. Environment Directorate ki pangkiba ngasi gi oikiba ingasa madi nujugi pau da khwaidigi sakiba Celsius degree control dai dasmik sino tarok. Khwaidigi ingba Celsius degree tara manga dasmik humputra manga Nuksita yaw waising manil kisang maximum dasada mariputra Nepal dasmik humputra mapal minimum dasada yangkai mapal dasmik mariputra trade oiki. Ngasigi nung suki bakisang sino dasmik maripu mapal millimeter ni. Hauzari badamari bapau amukhana. Nongmai Ching Reserve Forest Area gi Khetri Bengun mamang Ching Dalais Lambayum Humudra Hena Forest Department na police ki matenga luina na tugai kre. Forest Department na Furup Kanglup nai bathabak tobu leiti haina Forest and Environment Minister T. Shamkumar na phongdu kre. Amadi sel thungi phibam sotaraba singi reservation yauna state amasung central scheme sing hena mapung phana phangana ba kunaragani haina social justice and empowerment ki minister of state Ramdas Atwale na phongdu kre. Ngasi go na dia sibina fizaba pamata solution jare miang ka biriba singba mukahanna kurum jare.